Maya Mukrumzari dom name biribas Impact News ni I Joyshree Usham ne Impact News ki Manung Hutna taram nokchari Manipur gi lan asimarak reza after the May 3 gi violence ki matung da matang lakpa lan asi gi manung da akhoi gi makeup thokpa gi mong da lakpa gi han sukang khangam da ba akhoi na yamna angakpa makhal gi errors myam thenarakle school gi laik te gi horaga hoji important official document da Manipur gi matang da semjin sajin ba factual error adukuma mayam thengnarakle akhoi Imphal International Airport su Imphal address to lamka kan thazalamba adagi Manipur gi indigenous sagol kangjai bu Mizoram degi kano originate tawbuni kaina admaina semjin sajin ba adumba error myam thengnare and latest oina North Eastern Council gi vision document 2047 gi magi draft to gi chapter 3 da magi heading si art culture and natural heritage hariba sigi chapter is cookies ki origin se cookies from Chin state of Manipur Myanmar haida bida Manipur kaina tharamba aduga hariba document si North Eastern region gi social and economic development gi damakta adukumba yamna maru oiba important oiba lenga ki oiba welfare programs myam gi damak maina pakhat pagi adugumba documents reiza kamaina soba la ibano aduna hogi Manipur gi chief minister na maki Facebook post zuhira masigi matangda clarification ama thokre aduga dona minister hariba vision document zigi draft raise the masigi factual errors thengrak padagi masi withdraw tawkre haba dukuma pauzo khan myam thengnare aduna ngasi akhona Manung Hutna da khana jagadori ba topic asi Chin state of Manipur Karamna Hairino hiramasida Manung Hutna khana naba khogi studio de election biri ba khogi expert guest na ahan bada I have ke right maktar election biri oza ke Radhakumar IAS Retired oza butaram nokchari May I thank the election biri Oza Rinku Khumukcham, editor the Imphal Times, Oza Taram Nokchari, and last but not least on my extreme right, election biri Oza Khuraijam Athouba, working president IPSA, Oza Taram Nokchari. Oza ngasigi discussion hok dokcha baze han bada Oza ke Radhakumar IAS Retired dum lecture ge Oza Chin state of Manipur Karamna Hairino asi topics lak mutamda siguma important documents administrative level da bureaucrats and key officials sing like moina check ta hokda bagira or Ozagi administrative experiences minor from one level to another level how can there be such error in the draft official document error si error gumba haibada tawdam intentionally kana gumba kharana tawba gi pot oidori yam chawba vision document 2047 gi adosu government of India gi donor ministry gi makhada lebni NEC sigumba ministry amagi dagi thadorpa vision document gumbada ngasai gi si kanagumba kharana pot khara hapsale basi detect ta hokduna thadorok basi very irresponsible oe na iti lawje maramdi masi yam chawba thabak ni maramdi sigi si hairum matamda India is union of states ni state ama kaiba yabagi kaino si lairi bane sigumba kaino si irai line na ira mistake kaiba wahi sina sina bada kitang yogdaba kaino ni maruoina Manipur Chin state I Chin nation mintor is Karino you kang de Madam the indigenous people sings in the Hana Kang is Kongzai Jote and a tribe sings mumming the Kang A Mogitongan Balon lay Tongan Bachanabi lay Masimiamsi tension the Tangraga to Chin state in a moon mintor is Manipur have a state Amadi Indian Union is the Yagun ledger of the Madana Chin state I see Manipur gi manung dagi semba gi bhap lom da puthura ibasina di Manipur si kaibe yai haipa posni sigum matang si di lebak ki policy decision nam lorok pasidi cabinet na logo dawni dona ministry na lobong ngamba kanu na tre ministry ama khutna ata lobong ngamba posak na te plus article 3 of the Indian constitution lejari state amagi territory kaitho kaisin torapa maming hongdo hongjin torapa se article 3 Indian constitution people. Madu parliament Torokada Bathapu, Sagi ministry Yemanamagi vision document, the Hapapasi, Yamna irresponsible oiba, Akoi Mathodaita Masakandaba. Sumna withdraw to grey, I see withdraw to grey, Sagi, Ganosita Sotum, Tarakpa lay. Withdraw to grey, Haitian Tapadi Moy, they have blunder a choba, blunder matogres, Masana Yajar, Pagikanoduni. Madu Yajaragas was
masi khakna kano yaning da ba haitare na sagi simba laipa amma state amma kai ba ya ba kano da torami si di khoi achobi inquiry im tor responsibility fixed to godo kana na no kari na no masi kramain hapsal lu at what level da hapno adu kramaina khanghok da bano haba kano si di inquiry am to duna kano to ba phai maram di on my part ai part gi na tre do state sigi misha ama oina thamjab the as an Indian citizen as asoba asoiba mani blunder achoba mani masigi blunder sina toraga hojik si state sida santi laitadana sahi ama heno oire bi hen magnify to hon ba yaba posak ni do state ama kai ba yaba posi ministry ama gi vision document da ha pai si amna sathiba posak amani masidi proper inquiry toraga darkar largadi aran ba toriba misak singdu thidokdana mayam khanghan bai hi am darkar lai hena I feel taw chmain thamjage achauba blunder amani masi error machana te masi intentionally pangthokpa achauba blunder amani haina ozagi maike di thambirakli mathangi wanga se ha oza Rinku Khumukcham lakchige oza oza opposition gi side gi di masi yam tina strong stance lore oziki kano vision document das maina chin state of Manipur kan tharam masi adu ngarang moi Guwahati da mifam ga sufam ki aduga again akoi any issue lak matam da political parties moina criticize to was edum pali balenga or political rom da chapegi mamisudum tabasudum yawbasu yawba ado Manipur dagi tonganba state ama kaf tong na ba hotner bra and BJP lengak tan maina chai begi moi penda ba moi condemn to ba du mayam thorakli aduna oza dagi khangjaning basi Sumaina mamang da sumayam ama incident mayam laikre aduga madugi rectification or aran basing do phagalaga moida penalty piba or chairak pibagi wafam di ke ita ata da bas maina error di thoe aduga nungai ta phungdok pudi leba but the end result is sukang khang da ba ozagi mothan bi chume khoigi democracy chatpa lamamada political ruling political party da koigi opposition or political party na madudai da Dyson voice phangdokpa makhoigi policy program sing de criticize toba sigumba thabuk thorom sing chedam democracy gi kenone chatabiya do machatama khakne healthy democracy mo oge di more criticism jam darkar ne haitare aduga hojik laiba pochida hojikta hangbiri potwe yamna issue khanjarami ninga saidagi karigum matamda koina tajabada even state assembly session handak phambibal loibaduda akoigi leader of the house naga phongdokhibuda kana gum singna akoigi communal hatred che amuge na hojik lairisi amuge na mai hongna bagi damakta social media gi platform sing sizinadana akoigi ngang basakpa tawba se sina akoida communal gi hate feelings here dagi akoigi irang se biology henganaba adugumbagi kana wafam sing yaurabadi madu koi tolerate tawunga moi kai bagi wafam phongdokhibu koi thengnei aduga loina na sigum wafam phongdork matamda karigum matamda koina thengnagi kaigumba mi amagi kanobu sokpa ni harasu magi personal life ta tem to budi harasu natragana state ki pot amakakta maduna sabotage townabani khangde anything that will create this harmony pot koitaragadi madugi mathakta state ki leriba police na natraga state government na magi matik chaba kano amada platform amada moi mathakta action lawne ne am toin law wa thumumani state assembly da law wa thumumani handaki akoigi vision document akoi 2024 NEC gi sidai sida akoina thengnariba hujik ngasi gi chapter yawbiriba chin state of Manipur cookie sai potu sidagi ni haibugi potu ni yawri se phajana su panbigre chapter 3 gi atugi socio economic atu cultural gi heritage gi mayam dugi magi vision namakak semak potu dani masigi vision se mai si to akoigi biksit bharat aina all india gi oina leiriba akoigi developed nation nam oinaba haina create torpa mangmangba 2047 da oinaba haina khogi jiki leiri India government jina mamangi chahi dagi mamangi term dagi haiba tare maina haugi launch tawkiba dumba kano amane mission nam khagni masida yoribse by 2027 da India se 2047 no by 2027 da India se one of the most superpower economically superpower oiba lamama semba by 2047 developed nation ohenba haibasigi pandam nga Viksit Bharat ki pot chida laise ana sigi vision semba haibasi yam chawba program ma nation gi oiba vision amaga loina na sema iba pot ama khakta
kind of factual minor error factual error ka haina sin ba the plus ngasai gi kariyum kha error khara thokre by mistake kind hai base machi su haibadi haibam thokta bane na koi ran phasan takpi khre ko adu ki su mathakta hojik aina haijaning ina in addition to that haijaning si hojik ki hari ba cookies from the Chin state of Manipur hari se sungai leita ba mkhak yausel ine ba sigi document ama sida document ma vision document hari ba potsi official document ni bharat ki obi document sida adugi sentence na kamai to ge da hojik Manipur se 15 months hen na khoi gi hojik irang thoga leri ne ba masigi loisin bam ju khang da leri ne ba hoi government na claim to we irang tap thagre tap thadri aduna atopa ma da sakhi si tapchu irang tap thaba haibu su natte sidi aduga irang di loidri nomai kapna ba lepaduna irang loiba natte absence of ko khoi gi ngasai gi khana chaina ba lepa khaktana irang leitaba luisal le du su yabal natte irang di leiri bane aduna maswaida asyamna irang leidana phung sanadana mayam sida kitang tawrubada saunadana dai saunabada gi penadana leiringai adagi inghana ba kana guma group mayam na semingai marak sida adiyamna responsible oiba bharat ki akhoi gi north east section sida leiriba pumnamak sigi akhoi gi vision ama 2047 da kari oigani haibagi pot ama pankhat ama singalakpagi adugumbagi aruba wafam duda Manipur gi miyam da khoidau sawgalan ba yaba amuge na hojik leiriba irang si scarlet to hon ba yaba adugumba wayam hapa abdi madurgen saw crimes leiteba when fb da kanagumba miyo amana citizen amana khoigi sumaina communal kenosida mungene hengalan ba yaba ofam phongdorapagi damakta de jail ga ida thamanga ma kaidobugi nec gi yam luba document da phongai bisida responsible oba person sing du kari gi mogi mathakta action loroi do maram kai lege not only because that makhoi lalu du ga kakna taba lalu du gi su action loga da bani adu gi su mathakta leiri irang sida muhena mai sida gi hajen bagi pot ama leibani na madudai du da chena su another top section keno section singi matungina makhoi gi mathakta su mari lena ba khoi gi lokhatpham thokpa action sing do lokhatpham yam chumna thobane duno haibdune ina ha bagi oina thamjaningi se aduna maswaida puthorei basigi sidai sida ai shoi gre kaina hojiki donor minister naga da akhoi gi chief minister naga phone tawgraga adusu haijabai manbagi mawong daga tawdu ai am boloiba leader amagi step ne na logde like opposition ki side gi donor ministry maji resign tawgadabani habagi demand adukum bazudum kana phungdor clear political party gi demand da politics da adugi democracy da madai gi area adugi demand du moigi ba chumme na chacharam bai moigi opposition oina leiribani na any opposition whoever be in the position ko ngasai gi position da leader bjp na leramasu congress na leramasu asigumba ek ama torpa matamda hojiki situation se yamna lusalakpa na tanja ama oibani na swai gi area sida lal agadi lali dugi mathakta kari action no logadori se including a donor ministry man responsibility ni haibadugi moina haira porambe adubu aigi khoi gi oina kano tawbadi donor minister na smaina lan griba poche lale kang taragdi instead of madu chumthu haibagi mahutta duda semambada lanbada yaugrido ani thokna amana moina tawba thabak to mayamna mature oina adagi moidi kano ni qualified ngakani adugi moigi skill dugi haitaba dugi part dugi ama adugi kano ama penalty ama loinana amana hujik leiriba irang se scarlet to honaba kano hu venom caption ba dumai na tawba waron thokpagi koigi communal hatred feelings puthona ba muhena irang si hena chawkhalana ba adu wafam palakpagi ani thokna action longna ba adugumba thorang ba lokakadabni not only by koigi donor minister kaktana na taba koigi state government su yamna jang thongna sigumba thabak se lokhatkani haina adu bokta phongdokpa ngamgadabani ngamdriba se yam laiba thibani na adagi akoi hoji criminal laws anogwa humju enact togramni na hena stringent oiba punishment mani pibusu yarabni aduga oza haji north east states seven sisters akoi north east region ze like limelight lak paje koi haizari ba north east yam focus tor paje development socio economic development gi namakta aduga especially north east se news yam toina leire because of Manipur gi irang sina asi mazu leirabani na aduga draft ama semba haize ngasi hayeng nong nini humni da same solution badi oramoi it must have gone through my draft to my various meetings adagi documents mayam yenga notice region chakuna be namak de kari to bu ya ba ge yam kumna khanarang bani khanjai oza aduna document this minor solve pasidi it cannot be just a simple error have the see draft sem na honar pada process yam doing have oza hadak khogiba megi me thagi middle week ta
अखोगी शिलोंगी NEC की कॉन्फ्रेंस हॉल दा वर्कशॉप अमा विजन विकसित भारत की विजन 2047 सिगी अखोगी सिगी प्रिपेयर तौनो 2 days ला 3 days वर्कशॉप अमा तौकी अदेदा तोंगान तोंगान बा कनो मैम ना मोगी डोनर की पार्टनर में हाई ऑफिशियल मैम के हाई तारे मोगी द स्कॉलर्स इन मैम से याओगी प्रेजेंट तौकी अदुना हेक्टर प्रिपरेशन तौबाई से हेक्टर टेबल फमगा मी अमनगी खुत्ता तौबदी नत्ते अदुमाइना परेंग परेंग तौर तौखिबदुदा कई मरमगी दमक्ता असिगुंबा कनो अमा लेबाक से अखोगी मणिपुर से काहेलोइदबनी हाइबगी लांगतंगना लेरिंग सिदा काहेन से ऑलरेडी हाना कायरा लेग्रे का हाइबा मानबा पोदमा यावरकपसे सिदने अखोने नुंगांग मैम पोइसे अदुनाने आइना ngasa हाइग्रिदो हुइबर रेस्पोंसिबल से सिदैसिदा रेस्पोंसिबल सिदा फिक्स तौरिबा मीसिंग से सिगी मथक्ता पेनल प्रोविजन खरा लौखत्रगदी हाइदि मोइगी ऑफिशियल नेग्लिजेंस टुगी डिरेक्शन ऑफ देयर ड्यूटी वगैरह नत्रगा मोइगी हाइसिंगबो वाटकेरा वालगदी मोइ वाई दे आर ऑन द पोजीशन कई मोइ दु पोजीशन लेदोइमा मोइ अदुसु खंगदबने अदुगा अदुगी ओइबा तोंगानबा पेनल्टी लेरमगनी लेजरमगनी अदु नत्तबा आइना हाइनिंगिना अखोइ द हुजिक सिदा अमुकन खोइ इरांग थोलिबसिगी अतोप प्रोविजन सु लेरिबा मरमदी स्टेट असेंबली दा हाइरिबा चीफ मिनिस्टर मसाना लीडर ऑफ द हाउस ना हाइरिबा सुमाइना लेबा काइबा वा फोंग फमुंग द हिपगा फोंग खोटपा तौबा काइना हाइरिबा को सिगा चमानना असयामना कन्वे एक्शन अमा मोइगी मथक्ता चीफ मिनिस्टर लौखत कनी सी लालिसि करिगिनो काइबा वाहि अमत यावदबिदा अखोगी डोनर मिनिस्टर ना सेमतुए हाइ अदगी सोम कामई कोबा मै लेबनी कनो कनो NEC गी सिदा माना चीफ सेक्रेटरी सिंग द स्टेट सिंग द लोइना खंगनग्रे Karamna state territory ni tera nipan si khaktagira mana khangan grise kaina this vision document sidi notice ki preparatory sidi already notice ki oina tawjabai wani all India club sakhrab neba all India gi chief secretary khudima ka thabra haibadu su confirm oidri aduna masai area sida khoi leriba Manipur government gi khoi government run tawiriba sigi makok leriba chief minister haib tare mahakna sigi pot sida involved to khudimak under the kind of provision of the laws ko kai moisi dandi pigani pina nabagi khongtang lo khale kai ba yamna khoi gi yam bol loiba wahi ga tang phongdok pana taba thabuk su lokhat pa change ase sumaina thamjak thank you oza sigi ahum suba wahanga se ha oza thoba Khuraijam Athouba lakchage working president IPSA oza hoji opposition gi side gi sumaina yamna achouba aranba ma yarak pase vision document da masi prime minister Narendra Modi gi lengak sina Manipur gi territorial integrity se thukaina hotna re haina yamna chauna maina wahang hanglakli aduga sumaina error lak matam da akhoi gi lamdam gi miyam jojikti yamna alert oina lei haija batare aduna sukma aranba ma yaw habs pinpoint torak pase so aran basu tawri aduga aram basu pinpoint tawna mi zu lei but the right action has to be taken by the relevant authority oza adu swise da khathambi Congress ki side gi haibadu di politicking tawbune na dum ai haijage maram di kaino da adum moi matam da su ibudo thangjing do thangting subdivision thonjalam dana mayam ne yhok tawbudi gi mo handokhi ne ko aduna masidi koina haidi Hoji मैम ना हाइना बिरी दुनी अखोइना मसी लीगल एक्शन नम लौरगा रेस्पॉन्सिबल पर्सन टू फिक्स तौसे हाइ तारगदी मिनिस्टर नदी ड्राफ्ट तौरोय बको सिटी अदगी पॉलिटिशियन जो ड्राफ्ट तौरोय सिटी मागी एक्सपर्ट कमिटी में लेरम बे आई और मागी ब्यूरोक्रेट लेब मैम ना तौबो बे आई मै मोगी ग्रुप अम लेने हाइ तारेन अदुम ममी खरा टेक्निकल टीम मना तौदोइने बको अन हाइरि पोतु even magi table में हमसे मथंग verify तौर फावर लागसु माई bureaucratic tables में हमसे लाग दो officers में हमकी level दे लाग आदा इरोई लोई बदा साइकी minister की table ले तारगा मैं हम दुने approve तौर ला हमने ना मागी दी symbolic कोई ना sign तब दो इधर नहीं है बा अदुना मसी कोई ना precisely मधु कोई ना pinpoint तौर थी से हाई तारगे दुमाइना अदुगी draft तब दो दा कना चेन्नई कराई दा कना ना सी की part से कना ना पाई handle तौवी साइकी कोई की art and culture मरुइना कोई की कनो दा related ओइबा सी issue सी दा दी कना ने handle तौवी कोट के है बजे थिनर अकांडा सी याम sensitive ओइबा कनो area आमदने मोइना deliberately मोइना कनो मा कोई की manipulation अमा तौरमी से सी manipulation नि को मासे कोई ना error ने हाई बियाते because you are going to type the entire sentence सी sentence ना intention हम यावदना सी वाही से हाई रोय मम दिके नो NEC have a particular agency सिसु नॉर्थ ईस्ट की लेरिबा स्टेट तरे निपान सी खक्ति के exclusively deal तौनबा थंबा एजेंसी मकने अतोप मोइदा अतोप अफेयर्स की इन्वॉल्वमेंट लेते अदुई मथक्ता चही अमगी मोहिदा अलॉट तौरिबा बजेट से 800 करोड़ ने चही अमगी 800 करोड़ की बजेट
allocate tawrakanda thabak tawhananaba high states magi makhada leiba mana control mana yengjangadoriba states mayam sigi database moida masagi already leiraba adumba agency maneba adumba agency mana maroina art and culture amadi natural heritage ga mari leinaba area da sentence ma lan completely sagi across sagi migi state sigi magi apunba sovereignty gi magi kano du loina ganthoga ida ise this is a deliberate attempt and masi handa kisina ahan su oide na sai joshina su hai du lamka boarding pass lamka namjalamine si lamka si nam matam da boarding pass print tawdori system se si mokhoi whoever jiki operating kogi airlines to gi magi system je all over India gi common system man operate tawrine ko magi firewall me amaleba mi man ekta bridge to roga ekta manipulate to kain upai le jante highly sensitive oiba highly secure oiba database yumpham oirga semba system ma khakne ba sidai da boarding pass issue to the phammi ba staff mogi ground officer phammi me am se moi su macha macha gi login id mam do changduine ba so that magi changiba mi sigi magi registry tawduine so there is always a digital footprint tamo digital footprint leibanina masida laitho khodo ai to wonte man to ne kan highway abagi system je adum bagi kano chances ya minimal loiba jaga ne ba aduda boarding pass ta Imphal gi mot lamkan thare ise masi akoi matam du da ira na mere error ne ha ga handokre ha ga lotion gi adu taseng bagi di madusu deliberate ne ba kaigino hai kan da Manipur da to bureaucrats oiramba lamka bu endorse to lamka da appease to ba mioising Ministry of Civil Aviation da transfer chat ki posting chat ki bagi akoi da record mi loi khangnei ken ana mokoi na top level da leibani na moina madu manipulate tawna na ba attempt ama tawi ha bisi dum mokoi adum khange ba adu high report to rigorously madu FIR ama loss tawra kan da particular airlines to gi magi responsible officers sing da book to godong ne adugo madai da chapkhai ga investigation chathara kan da di poto choin thokane ba madu so khoi adu sung tawgi tre adu da natana hoji more da su mu Moregi migi address mayam card issue to kanda address indu kanogi mogi kano ming loi hapsalam dana tawri ba se siban stage da kogi number gi mathaki Bishenpur mathaki sida koi ichum kongole di mathak te leiba district na kangbu bi chinge constituency du su MLA su mogi kogi koi kuki kangbu gi kano na MLA oire adu da leiba naga citizen sing do makoigi beneficiary card moigi beneficiary scheme ke ga phange ai tardi Aadhaar card to gi magi suffix ta hawkip hawkadavni cookie gi related cookie gi clan da punba moigi surname hawkadavni prefix da suffix ta hawkadavni na hapala ga keno tawle re me na koi paw koi gi team chat da theng rai ne Uza dure sikum maze yamna official or document aduga digital footprint laigani hai batarga su maina sim yam chatharak pazina di top level like high level yam kok yamna wang ba mi gi khutsi myam ya nai hajar khike aduna kamai tawge da masi chumnagi koina incident ama case ama khaktang da koina study to ya roya ba hairi ba sigi thodok mayam se thangjingna thangting thonjibagi thodok ko adagi Churachandpur de lamka thonjalakbagi thodok Sompi thonjalakbai thamdo Kangpokpi da Kangui haijalakpa Imphal da Phaipi haijalakpa makoi gi organization immigrant community organization da indigenous tribal leaders forum haijalakpa cookie rebellion against the forced labor ko matam dugi British ki forced labor gi against the revolt of do Anglo cookie war haijalakpa sigi hairei ba por mayam se these are all systematic design ne ba sigi systematic design ji kanana endorse thoge hai kanda Anglo cookie war gi sigi what is the kanana puthore retired Indian Army gi brigadier nangi Vijay Senji haise Colonel Vijay Senji haise mana ne ba I se sigi Anglo cookie war 1917 1919 haise adu haiba Anglo cookie war sigi 1917 1919 na haiba se masi akoina munna check taru yengu kan da kai oramge hai kan da chumnagi asagi first world war gi koigi keno dudi oiraga labor corps sama recruit tongna bagi tongma tamda moina yaning da ba yawning da bagi tawdi hairaga chatharei ba violence kaino hai kan da cookie singna nagagi khun singda deliberately
series of attacks, series of dacoity, series of killings. Sida ngonda leiba document ji yengbiyo ko. 1st June 1918, from J.E. Webster, Chief Secretary to the Chief Commissioner of Assam, to S.R. Hignell, Secretary to the Government of India. Sida ai pera masang pajageba. Sida nubhab tani. During the fortnight, under report, there were serious raids by Kukis on friendly villages in Manipur. On the 18th May, Pangang, Chingmai, and Chiru Naga village, 8 miles from Khopum outpost on the Imphal Silchar road, was raided. 21 persons being killed and 5 missing. On the 22nd of May, 1918, Khonga Khul Kabui Naga village, only 13 miles from Imphal, was raided. 26 persons are known to have been killed. On 22nd of May, Chalchu village north of Imphal was looted, but no life lost. On 23rd May, Kukis burned a suspension bridge over Thobal Bridge on the Imphal River bridge part. On the 26th, Kuki, apparently under the chief of Chasad and Aizan, raided Kasom and Tangkhul Naga village of 17 houses north of Ukrul, as the Tangkhuls and had refused to supply the Kukis with rice and coolies. There were heavy loss of life in this raid. Only 4 survivors reaching the neighboring village of Kolhom, and it is said that 30 dead bodies were counted at Kasom. Series of dacoities and series of killings of the Naga villagers by Kukis. Adubu sigi posi Indian Army ki retired Colonel Man Lady Irakandadi Anglo Kuki War 1917-1919 and Isale. Hari pochi mu JNU the professor Ovene Haba Kuki Macha Ani Manamu endorsed Toga Moina Madu review Toga like among Fonjale. Adamain Togana Atopa retired brigadier Sushil Kumar Sindhe ko Unupamanamu Manipur University da PhD Tawine Toshanaraga thesis Samaputhoga Manipur gi merged to India the merged to say only 700 square miles. Namu thesis to report on Hapsala. So PhD ki thesis sama I say there is certain amount of authenticity. Adamain Togana World Cookie Joe Intellectual Council and Mogi Mamang the state government FIR Pantium Ledeko Makoina June gi Thada 2023 da United Nations ki Secretary General address over Amaga Israel ki Prime Minister address over memorandum Mamoi Thaidana. High memorandum in thoroughly pari Yankanda certain moina book like the moina reference pyramid. Mogi arguments is justify to none of Mogi territory, Mogi lane, a do na. I know Masila is a Masiki Penus, a kind of Pagramal, and I book collection, Thiri and Kanda, Hojiki, the World Cookie Joe Intellectual Council gi memorandum the signatory Oriba, Misak Ama, Moitaruna signed over Tarutarella. I do the signatory over Misak Amana, Nasi the Gichi Taramugi Mamanda, published over Magi, like Amada. Reference petition boy learn meba. Masana Masagi. Masai on book reference petition laga memorandum to the justify to no honeba. So atopa adugi issue si kangda mi mani yenkan di memorandum to park and he is referring to some certain books written some 13 decades ago. So there must be certain authenticity is a habum thoktra. Yes. Common men understand to that. Adumai to namoni systematically designed to matam sang namoina masi tamna moina sagala pupon koleba. India ki constitution na yam chawna soibong khale ai haijage constitution na kamaina soige hai kanda Myanmar de ki changjil leiba immigrant community se masi makoina India ki media de ki chawing yeng thokra kanda makoi si without proper verification and proper understanding of their ethnicity, their origin and their moigi identity khangdana moisi scheduled tribe ki category da hapsalure except of thore adudai di kamda roge hai kanda Manipur Git Article 371 C Sina defined to the only hill areas defined to Vokatane. There is nothing about Manipur. Come out there. Manipur Lamze area Kara Khandu Thambuk provision to Katane Yauri. High Basiki provisions in the hill areas to define the Redana. Aduka Sonakanda immigrant group to the scheduled tribe Hana identified to Shalaka the hill areas of settlement P Redana. Aduna Kamdo Gahakanda, Makoina Bolepiaraga Moina accommodate Tokiba Moina. Control to keep a seats there, it becomes a reserved seats. Aduga Lambda Masibu Naglaga Puraiba civilization Pukalaiba, Yellow Missing na, High from Changuyaroy, Masidi Moidam, the protector of Mena, Constitution, Akoi against immigrants in doing protect only Tokra Tamorenko. Camti Swaging Bioma. Sumana Swedpa, Pochina, Kamdoga Haikanda, Masidi,
makoina schedule type so era ba makoi reservation inena hill area amu define to thamjala ba constitution itself na sumai thamakan di they have started over ambitious oraga makoi indigenous people in a proof to no blana re ba but indigenous people in a proof to ge harak taraga di you have to have your own origin of land nang karai originate to ge land hum proof to dia deba adu di lam maming sing de koi leba chi sahi lising ahum mari manga gi civilization de lakoni na manipur de lam maming thon de jaga mu leibu nate adubu nauna 1834 da nauna lakiba 1962 dagi khare hena yamna lakchalaga khunda kiba kanguna tholami ba mafam sing se makhoi gi indigeneity proof to na bhona bada makhoi gi maron de lam maming thon pa me aduna neba churachandpur na lamka songpi kangpopi da kangwi haijale ising se kaigino hai kanda haiba jaga si maybe after 10 years 15 years or 20 years anoba na ha bureaucrat IAS or MCS or ko sin khangdam ni na hanagi record reference to ga lamka haina mahai mi da lamka haina tho notice thola ka do ne ba admaina legitimize tawgra ga ikon kon budi there becomes an authentic document of the land shine ma moin tawise manipur tourism festival su baton nambada matam du da moi khoi gi kuki gi kangbu brokerage yam lerme makoina mi gi lamyan ma sanglen gi thangna bada changi lambi ji church le na da mo palace compound church le na maming hapsal laga address hapaga baton nam ler bamne official function gi madai de khoi ma lan taw kamai te to baton loi manga nong na mung nam me ba so there is a systematic design high basic design cha India gi wena su India gi think tank hai ga national security gi jida thabak tawba retired army officer gumba kai gumba singsina masi moina endorse torga moina mateng pangjalaga taweba ara ngasi phawda kuki gi history iriba mi singse historian amta yawdeba retired Indian army officer adana yamba oeba adu army officer ne ibe history bu history ro that cannot be an history is a historiographer amana magi conventional over magi standard can normally format ama adu mi am to igedam ne bang saga army officer mogi political agenda mogi military tactics to yenga bai di ba to duni yar hoeba ana high poche masi this is not a minor error moina ko ube ade there is a deliberate systematic design to deconstruct the identity of Manipur aduga atopa immigrant community singi identity me insert tawshalakanda lebak si block ahum thongna thugaina na bagi India gi yam phattaba kubudi me yawe habasidi akodi yam kan chingnei masidais da India gi constitution na su akoi gi yellow mi singi interest si protect to ngam dabagi achauba masigi loopholes ahoba ma yam chauna leire masi akoi gi political leaders singna akoi gi bureaucrats singna masi civil society ki leriba akoi myam pulakanda masi hujik openly challenge tawraga masi thengnadaba yadawi matam do yaurena idmai thamjagi